Regional Institute of Medical Sciences RIMS-ki Director Professor GURUARIBAM SUNILKUMAR SHARMA-gi BRAHMAPUR GURUARIBAM LEIKAI da LEIBA MAYUM-da SHAKHANGDABA singna ngasi AYUK 36 high explosive hand grenade ama Langshillamle Laibak Phaba Dagi bomb adu Pokhaihoudre Press-na fangba pau amagi matung inna bomb adu ngasi AYUK pung 3:50 rom tabada yum adugi terrace da taduna leiramba thengnarakibani bomb Langshillamle Bom Langshillamle pau adu hek phangbaga Porongpat Police Station gi team ama mafam aduda laktuna yengsinki maduda bom adugi safety lever discharge tawrambana maram oiraga pairubada khudong thiningai oigani khanbadagi State Bomb Detection and Disposal Squad ki team amana ngasi ayuk pung 8:30 rom tabda akanba cheksin thawranga loinana defuse tawki bom adugi safety lever discharge tawramba aduna maram oiraga seize tawbada khudong chadabadagi dispose tawnaba expert singna lokhatkre hainasu pau asina makhatari